ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝꯗꯒꯤꯅꯤꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯤꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯁ꯭ꯄꯦꯁꯁꯦꯀꯣ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯇꯥꯛꯆꯕ ꯃꯐꯝꯅꯦ ꯌꯨꯝꯗ ꯃꯅꯤꯡꯗ ꯑꯩꯒꯤ ꯋꯥꯏꯠ ꯕꯣꯔꯗ ꯃꯆꯥꯁꯤꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯜꯁꯤꯅ ꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯤꯡꯛꯁꯦ ꯑꯗꯨꯝ ꯑꯣꯏꯖꯕꯅꯦꯕꯀꯣ ꯁꯤꯒꯤ ꯃꯈꯥꯒꯤ ꯄꯣꯔꯁꯟꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯉꯥꯡ ꯄꯤꯛꯏꯕ ꯑꯃ ꯂꯩꯀꯣ ꯃꯥꯅ ꯃꯥꯔꯀꯔꯁꯤꯅꯅꯦ ꯌꯦꯛꯁꯟꯕꯗ ꯑꯩꯈꯣꯏ ꯆꯦꯅ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯤꯀꯥꯟꯗꯅꯦꯀꯣ ꯄꯤꯡꯛ ꯑꯃꯅ ꯍꯥꯏꯐꯦꯠ ꯇꯩꯁꯟꯕꯤꯔꯝꯕꯅꯦꯕ ꯍꯦꯛꯇ ꯌꯥꯗ꯭ꯔꯕꯖꯥꯠꯅꯦꯕ ꯌꯦꯡꯕꯗ ꯐꯤꯕꯝꯗꯣ ꯑꯗꯨꯒꯤ So I have a lot of ngasidiko yam layko aina miyamda aina share tawningba wa mayam ama leijai so ai wari se ai mayamda thank you hairaga haujage ko aina aigi sigi channel sida aina video semba haujarakhiba matamdo ngasagi aina mamang chahidagi semba haujagiba oitarasu ko aina purely aigi ima londa ngangaga video se share tawjaba wari share tawjaba se February thadagi haujagibaneba February thasida aina aigi punsida thengnajaba thodok mayam amsu share tawjai aduga loinana ai angangsingda kanagadaba ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯗꯩꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯉꯥꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩ ꯏꯁꯥꯇꯪꯒꯤ ꯋꯥꯔꯤ ꯅꯠꯇꯕꯗ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯌꯔ ꯇꯧꯖꯩꯌꯦꯕ ꯑꯗꯨꯗ ꯑꯁꯨꯛ ꯌꯥꯝ ꯁꯥꯡꯕ ꯃꯇꯝꯗꯣ ꯁꯦꯌꯔ ꯇꯧꯗ꯭ꯔꯒ ꯋꯥꯏ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗꯀꯣ ꯑꯩꯅ ꯗꯤꯁꯤꯖꯟ ꯂꯧꯈꯤꯕ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩ ꯇꯁꯦꯡꯅ ꯂꯩꯅꯤꯡꯗꯔꯦ ꯑꯩ ꯊꯥꯗꯣꯛꯑꯒꯦ ꯀꯣꯏꯝꯕꯦꯇꯣꯔꯁꯦ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯐꯪꯗꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯟꯖꯈꯤꯕ ꯃꯇꯝ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯁꯦ ꯁꯦꯌꯔ ꯇꯧꯔꯒ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯃꯤꯟꯅꯔꯒ ꯑꯩꯁꯦ ꯄꯣꯊꯥꯐꯝ ꯈꯪꯉꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯁ 3 monthsꯁꯦꯀꯣ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅꯀꯣ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯑꯩꯉꯣꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯩꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯊꯝꯅꯦꯜꯗꯒꯤ ꯎꯕꯤꯔꯝꯃꯒꯅꯤꯀꯣ ꯑꯩ ꯊꯕꯛ ꯃꯐꯝꯁꯨ ꯍꯣꯡꯖꯒꯗꯧꯔꯦ ꯑꯗꯨꯅ ꯋꯥꯏ ꯉꯁꯤꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯆꯠꯀꯗꯧꯔꯤꯕꯅꯦꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩ ꯋꯥꯏ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯇꯝꯁꯤꯅ ꯂꯦꯞꯄꯤꯒꯗꯧꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯅꯨꯡꯉꯥꯏꯇꯔꯦ ꯑꯩꯁꯦ ꯁꯤ ꯃꯐꯝꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯒꯦꯔꯥ ꯑꯩꯕꯨ ꯁꯤ ꯃꯐꯝꯗ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯍꯥꯏꯒꯦꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯁꯤ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯒ꯭ꯔꯣꯊ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯗꯤ ꯃꯤꯅꯦ ꯎ ꯅꯠꯇꯦꯕ ꯂꯦꯞꯄꯒ ꯂꯩꯗꯧ ꯅꯠꯇꯦꯕꯀꯣ ꯍꯣꯡꯗꯣꯛꯀꯗꯕꯅꯦꯕ ꯃꯐꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯋꯥꯅ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯕ ꯃꯇꯨꯡꯗ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯗ ꯃꯊꯛ ꯊꯥꯡꯉꯒ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕꯗ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯗ ꯁꯣꯝꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯂꯥꯟꯅ ꯄꯨꯔꯒ ꯁꯣꯝꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯁꯣꯝꯒꯤ ꯀꯩꯁꯨꯝ ꯅꯠꯇꯕ ꯄꯣꯠ ꯑꯃꯗ ꯑꯦꯄ꯭ꯂꯥꯏꯁꯨ ꯇꯧꯁꯤꯟꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯊꯕꯛ ꯃꯐꯝꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯒ꯭ꯔꯣꯊꯀꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯁꯦꯀꯣ ꯇꯧꯕ ꯃꯌꯥꯝ ꯑꯃꯗꯤ ꯁꯣꯏꯗꯃꯛꯀꯤ ꯈꯪꯕꯤꯔꯝꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯁ ꯄꯤꯔꯤꯌꯠ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯣꯛꯑꯒꯦ ꯍꯥꯏꯅ ꯔꯦꯖꯤꯒꯅꯦꯁꯟꯁꯦ ꯊꯥꯖꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ 90 daysꯁꯦ ꯍꯧꯖꯤꯛ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯃꯃꯥꯡꯗꯗꯤ ꯅꯣꯇꯤꯁ ꯄꯤꯔꯤꯌꯠꯁꯦ ꯅꯨꯃꯤꯠ 50ꯅꯤ ꯑꯣꯏꯔꯝꯕ ꯂꯩ ꯍꯥꯏꯀꯣ ꯑꯗꯩꯗꯤ 60 ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯤꯅꯅꯦꯀꯣ ꯑꯦꯕ꯭ꯔꯤꯋꯦꯌꯔꯒꯤ ꯑꯣꯏꯅꯅꯦ 90ꯁꯦ ꯑꯣꯏꯔꯦꯅꯗꯤ ꯑꯩꯅ ꯇꯥꯖꯩꯀꯣ ꯑꯗꯨꯒ ꯑꯣꯏꯗꯕ ꯃꯐꯝꯁꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯑꯩꯒꯤ ꯅꯣꯂꯦꯖ ꯂꯩꯖꯗꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯒꯤꯗꯤ 90 daysꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯁꯦ ꯔꯦꯖꯤꯒꯅꯦꯁꯟꯁꯦ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ 90 days ꯁꯔꯚ ꯇꯧꯔꯝꯃꯒ ꯑꯩꯁꯦ ꯖꯣꯕ ꯁ꯭ꯋꯤꯆ ꯇꯧꯔꯒꯦꯁꯦ ꯑꯩꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯤꯗꯒꯤ ꯑꯩꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕ ꯊꯥꯁꯦ ꯁꯤꯒꯤ ꯊꯥꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯣ ꯔꯦꯖꯤꯒꯅꯦꯁꯟꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯕ ꯋꯥꯔꯤꯁꯦ ꯑꯩꯅ ꯐꯖꯅ ꯂꯤꯖꯒꯦꯕ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯁꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯐꯝꯗꯩ ꯀꯩꯗꯩ ꯈꯤꯇꯪ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯔꯤꯕꯀꯣ ꯍꯥꯏꯕꯗꯤ ꯌꯨꯝ ꯁꯥꯕ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁ꯭ꯄꯦꯁꯇꯣ ꯀ꯭ꯂꯤꯟ ꯑꯥꯎꯠ ꯇꯧꯕ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯑꯩ ꯅꯨꯡꯇꯤꯖꯥꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯑꯦꯡꯒꯜꯗꯒꯤ ꯊꯝꯃ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯠꯇꯒꯤ ꯀꯩꯗꯩ ꯅꯨꯡꯉꯥꯏꯒꯦꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯨꯝ ꯅꯝꯖꯔꯛꯀꯦꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯔꯤꯡ ꯂꯥꯏꯠꯁꯨ ꯌꯧꯔꯛꯇ꯭ꯔꯤ ꯑꯩꯒꯤ ꯔꯤꯡ ꯂꯥꯏꯠꯇꯤ ꯑꯩꯅ ꯁꯦꯐ ꯑꯦꯛꯁꯄ꯭ꯔꯦꯁꯇꯩ ꯊꯥꯗꯣꯔꯛꯄꯗꯩꯀꯣ ꯒꯨꯋꯥꯍꯥꯇꯤꯗ ꯄꯜꯂꯒ ꯂꯩꯔꯤ ꯌꯧꯔꯛꯇꯔꯤ ꯑꯗꯨꯅ ꯑꯩ ꯂꯥꯏꯠꯁꯤꯁꯨ ꯀꯌꯥꯝ ꯃꯝꯒꯗꯣꯏꯅꯣꯁꯦ ꯑꯩ ꯈꯪꯖꯗꯦꯀꯣ ꯉꯁꯤꯒꯤꯁꯦ ꯁꯨꯝ ꯅꯝꯃꯒ ꯌꯦꯡꯉꯁꯦꯅ ꯇꯧꯕꯅꯦꯕ ꯑꯗꯨꯅ
ꯔꯦꯖꯤꯛꯅꯦꯁꯟꯒꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯁ ꯄꯤꯔꯤꯌꯠ ꯁꯔꯚ ꯇꯧꯕ ꯈꯣꯠꯄꯁꯦ ꯁꯤꯒꯤ ꯑꯩ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯀꯗꯥꯏꯗ ꯖꯣꯏꯟ ꯇꯧꯗꯣꯏꯅꯣꯁꯦ ꯁꯤꯗ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯔꯝꯒꯦꯀꯣ ꯑꯩ ꯑꯗꯨ ꯍꯥꯏꯗ꯭ꯔꯤꯀꯥꯟꯗ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯐꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯁꯨ ꯑꯃ ꯑꯣꯏꯔꯁꯨꯀꯣ ꯃꯤꯅ ꯀꯩꯅꯣꯝꯇꯪ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯑꯗꯨꯝ ꯇꯧꯖꯩꯀꯣ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯤ ꯑꯃ ꯅꯨꯡꯁꯤꯈꯤꯗ꯭ꯔꯗꯤ ꯑꯗꯨ ꯑꯗꯥꯅ ꯇꯧꯕꯗꯣ ꯑꯩ ꯑꯗꯨ ꯇꯧꯖꯗꯦꯀꯣ ꯑꯩ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯃ ꯑꯣꯏꯕꯒꯤꯀꯣ ꯍ꯭ꯌꯨꯃꯦꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯁꯦ ꯑꯩ ꯏꯁꯥꯒꯤ ꯄꯥꯝꯖꯕꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯐꯤꯌꯔꯋꯦꯜ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯘꯔꯤ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯁꯤꯒꯤ ꯘꯔꯤꯁꯦ ꯇꯥꯏꯃꯦꯛꯁꯀꯤꯅꯦ ꯑꯗꯨꯒ UCBꯒ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯝꯕꯗꯨꯅꯦꯕꯀꯣ ꯁꯣ ꯁꯤꯒꯤ ꯘꯔꯤꯁꯤꯅꯦ ꯃꯈꯣꯏꯅ ꯄꯤꯔꯛꯏꯁꯦ ꯑꯗꯨꯒ ꯁꯤꯒ ꯂꯣꯏꯅꯅ ꯒꯅꯦꯁꯀꯤ ꯑꯥꯏꯗꯜ ꯁꯤꯅꯦꯕꯀꯣ ꯒꯅꯦꯁꯀꯤ ꯑꯥꯏꯗꯜꯁꯦ ꯄ꯭ꯂꯥꯁꯇꯤꯛꯁꯤꯁꯨ ꯂꯧꯊꯣꯛꯆꯒꯦ ꯑꯗꯨꯒ ꯐꯖꯅ ꯀ꯭ꯂꯣꯖ ꯑꯞꯇ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯒꯅꯦꯁꯀꯤ ꯑꯥꯏꯗꯜꯁꯤꯃꯒ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯤꯌꯔꯋꯦꯜꯗ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯌꯔꯋꯦꯜꯒꯤ ꯁ꯭ꯄꯤꯆ ꯑꯗꯨ ꯑꯗꯥꯒꯤꯁꯦ ꯑꯩ ꯇꯣꯉꯥꯟꯅ ꯚ꯭ꯂꯣꯛ ꯑꯃ ꯑꯗꯨꯝ ꯐꯖꯅ ꯅꯝꯖꯔꯛꯑꯒꯦꯕꯀꯣ ꯑꯩꯒꯤ ꯐꯤꯌꯔꯋꯦꯜ ꯁ꯭ꯄꯤꯆꯇ ꯑꯩꯅ ꯀꯩ ꯍꯥꯏꯔꯝꯕ ꯈꯣꯠꯂꯝꯕ ꯍꯥꯏꯕꯗꯣ ꯀꯩꯒꯤꯅꯣꯗꯤ ꯑꯩꯁꯨ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯈꯩꯅ ꯑꯗꯨꯝ ꯈꯪꯕꯤꯗꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐꯤꯌꯔꯋꯦꯜꯅꯤ ꯍꯥꯏꯔꯒ ꯈꯠꯅꯗꯕꯤꯗꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯃꯝꯒꯗꯕ ꯄꯣꯏꯟꯠ ꯈꯔꯗꯣ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯊꯝꯖꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯦꯁ ꯐꯥꯔ ꯑꯦꯁ ꯑꯩꯅ ꯍꯧꯖꯤꯛ ꯖꯣꯏꯟ ꯇꯧꯗꯣꯏꯁꯤꯅ ꯀꯗꯥꯏꯗꯅꯣꯁꯦ ꯑꯩ ꯁꯤꯃꯒ ꯁꯤꯌꯔ ꯇꯧꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯀꯣꯏꯝꯕꯦꯇꯣꯔꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯣꯏꯝꯕꯦꯇꯣꯔꯗ ꯃꯩꯇꯩ ꯃꯆꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯇꯦꯕ ꯑꯣꯜꯃꯣꯁ ꯅꯤꯜꯅꯦꯕꯀꯣ ꯑꯗꯨꯅ ꯀꯣꯏꯝꯕꯦꯇꯣꯔꯗ ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯛ ꯃꯥꯟꯅꯕ ꯃꯤ ꯈꯔꯁꯦ ꯑꯅꯝꯕꯅ ꯔꯦꯁꯇꯨꯔꯦꯟꯇ ꯋꯦꯇꯔꯒꯨꯝꯕ ꯀꯣ ꯑꯗꯒꯤꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯒ ꯍꯣꯁꯇꯦꯜꯗ ꯀ꯭ꯂꯤꯅꯤꯡ ꯁ꯭ꯇꯥꯐꯁꯈꯩꯁꯦ ꯑꯁꯥꯃꯤꯁꯅ ꯑꯅꯝꯕꯅ ꯑꯣꯏꯌꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕ ꯑꯃꯒ ꯂꯩꯌꯦꯕ ꯃꯤꯁꯦ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦꯀꯣ ꯑꯗꯒꯤꯗꯤ ꯆꯔꯥ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯐꯪ ꯊꯕꯛ ꯁꯨꯔꯛꯄꯅꯤꯅ ꯑꯗꯨꯛ ꯌꯥꯝ ꯂꯥꯞꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯤꯅꯤꯃꯜ ꯑꯣꯏꯕ ꯊꯕꯛ ꯁꯨꯕꯅ ꯑꯅꯝꯕ ꯑꯣꯏꯅ ꯊꯦꯡꯅꯩꯌꯦꯕ ꯑꯗ ꯑꯩꯈꯣꯏꯗꯤ ꯁꯛꯇꯣ ꯑꯩꯈꯣই ꯃꯁꯦꯟꯗꯤ ꯈꯔ ꯂꯣꯏ ꯃꯥꯟꯅꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯕꯗꯣꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛ ꯃꯥꯟꯅꯕꯈꯩꯁꯤꯅꯒ ꯊꯕꯛꯀꯁꯦ ꯌꯥꯝ ꯑꯆꯧ ꯑꯁꯥꯡꯒ ꯇꯧꯔꯒ ꯂꯩꯗꯅꯀꯣ ꯃꯤꯅꯒ ꯌꯥꯝꯅꯒ ꯔꯦꯁꯄꯦꯛꯇꯒ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯁꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯗꯗꯤ ꯑꯗꯨ ꯁꯤ ꯅꯥꯜꯂꯝꯗꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯤ ꯈꯔꯅ ꯋꯦꯇꯔ ꯑꯗꯒꯤꯗꯤ ꯕꯤꯜ ꯄꯨꯔꯛꯎ ꯃꯦꯅ꯭ꯌꯨ ꯄꯨꯔꯛꯎꯒ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯕꯅ ꯑꯅꯝꯕ ꯊꯦꯡꯅꯔꯛꯄꯗꯣꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯌꯥꯎꯈ꯭ꯔꯦꯗꯅ ꯑꯩ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯊꯦꯡꯅꯔꯛꯑꯦ ꯀꯣꯏꯝꯕꯦꯇꯣꯔꯗꯀꯣ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤ ꯃꯐꯝꯗꯨꯗꯒꯤꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯂꯥꯞꯄꯦꯕ ꯑꯗꯨꯒ ꯃꯩꯇꯩꯅꯒ ꯐꯖꯅ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯕꯁꯦ ꯃꯁꯤꯡꯗꯣ ꯑꯩꯗꯤ ꯑꯣꯜꯃꯣꯁ ꯅꯤꯜ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯝꯃꯝꯃꯣꯏꯕ ꯆꯦꯟꯅꯩ ꯍꯣꯏꯁꯤꯅ ꯀꯦꯄꯤꯇꯦꯜꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯤꯗꯅ ꯑꯗꯨꯏꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯨ ꯈꯜꯂꯦꯕ ꯑꯩ ꯅꯦꯛꯁꯇ ꯋꯦꯔꯑꯦꯚꯔ ꯑꯩꯅ ꯆꯠꯄ ꯃꯐꯝꯁꯦꯀꯣ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯔ ꯇꯥꯕ ꯃꯐꯝꯗꯗꯤ ꯆꯠꯅꯤꯡꯉꯦꯅ ꯑꯩꯁꯦ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯃꯩꯇꯩ ꯇꯥꯕ ꯃꯐꯝ ꯍꯥꯏꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯕꯦꯡꯒ꯭ꯂꯣꯔ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯗ ꯑꯃꯨꯛ ꯊꯕꯛꯇꯣ ꯑꯣꯄꯅꯤꯡ ꯂꯩꯇ ꯇꯥꯔꯗꯤ ꯑꯃꯨꯛ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯂꯛꯀꯤꯂꯤ ꯑꯩꯅ ꯅꯦꯛꯁꯇ ꯑꯩꯅ ꯖꯣꯏꯟ ꯇꯧꯒꯗꯧꯔꯤꯕꯁꯦꯀꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯦ ꯑꯦꯁ ꯑꯦꯟ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯀꯣ ꯍꯥꯟꯅ ꯑꯩꯅ ꯂꯩꯔꯝꯃꯤꯁꯦ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ 1ꯅꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯃꯗ ꯑꯩ ꯂꯦꯗꯔ ꯑꯃ ꯀ꯭ꯂꯥꯏꯝ ꯇꯧꯔꯛꯄꯒꯨꯝꯕꯅꯦꯀꯣ ꯂꯦꯗꯔ ꯑꯃ ꯀ꯭ꯂꯥꯏꯝ ꯇꯧꯔꯕꯅꯤꯅ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ 2ꯗ ꯀꯥꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯇꯧꯖꯔꯝꯃꯤꯗꯨꯅ ꯀꯨꯃꯨꯔꯨꯒꯨꯔꯨ ꯀꯣꯂꯦꯖ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯖꯒꯗꯣꯏꯁꯤꯅ ꯄꯥꯔꯨꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯥꯔꯨꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯥꯟꯅꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯅꯦ ꯑꯗꯨꯒꯤ ꯃꯊꯛꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯃꯦꯕꯀꯣ ꯃꯅꯤꯄꯨꯔ ꯈꯛꯇꯗꯒꯤ ꯑꯉꯥꯡ ꯌꯥꯝ ꯇꯝꯃꯦꯕ ꯗꯤꯐ꯭ꯔꯦꯟ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯇꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯒ꯭ꯔꯦꯖꯨꯋꯦꯁꯟ ꯑꯗꯩ ꯄꯣꯁ ꯒ꯭ꯔꯦꯖꯨꯋꯦꯁꯟ ꯂꯩꯔꯤ ꯃꯌꯥꯝꯗꯨꯗ ꯑꯗꯨꯅ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯃꯆ ꯂꯨꯀꯤꯡ ꯐꯣꯔꯋꯥꯔꯗ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯃꯁꯤꯡ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯑꯩꯅ ꯈꯪꯖꯔꯦꯗꯅ ꯏꯚꯟ ꯏꯐ ꯑꯗ ꯐꯨꯜꯂꯤ ꯁꯦꯇꯜ ꯇꯧꯗ ꯇꯥꯔꯁꯨ ꯁꯥꯇ꯭ꯔꯇꯃꯛ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤ ꯏꯔꯩꯆꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯣꯝ ꯁꯤꯛ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯁꯝꯇꯥꯏꯝꯁ ꯀꯩꯁꯨꯝ ꯅꯠꯇꯕꯤꯗ ꯂꯣꯟꯂꯤ ꯐꯤꯜ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯝꯇꯁꯨ ꯇꯧꯔꯔꯣꯏ ꯅꯣ ꯗꯥꯎꯠ ꯃꯈꯣꯏ ꯒꯨꯖꯔꯥꯇꯤ ꯂꯣꯟꯅꯤ ꯍꯥꯏ ꯇꯥꯔꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯌꯦꯡꯕ ꯀꯥꯟꯗ ꯑꯣꯖꯥꯁꯦ ꯗꯤꯐ꯭ꯔꯦꯟ ꯁ꯭ꯇꯦꯠꯁꯀꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯍꯤꯟꯗꯤꯗ ꯂꯣꯏ ꯉꯥꯡꯉꯛꯑꯗꯕꯅꯤꯅ ꯍꯤꯟꯗꯤꯗꯕꯨ ꯉꯥꯡꯉꯗꯤꯀꯣ ꯑꯦꯠꯂꯤꯁ ꯑꯩꯗꯣ ꯄꯨꯔꯥ ꯇꯣꯉꯥꯟ ꯇꯥꯕꯒꯤ ꯐꯤꯂꯤꯡꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏꯕ ꯋꯦꯔꯦꯁ ꯇꯥꯃꯤꯜ ꯅꯥꯗꯨꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯏꯪꯂꯤꯁꯁꯤꯁꯨ ꯄꯥꯛ ꯉꯥꯡꯉꯣꯏꯕ ꯑꯣꯜꯋꯦꯁ ꯇꯥꯃꯤꯜ ꯉꯥꯛꯇ ꯁꯨꯝ ꯉꯥꯡꯅꯦꯕ
ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ belongingness ꯑꯩ feel ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦꯕꯀꯣ ꯑꯗꯨꯅ I am very much looking forward to that ꯑꯗꯨꯒ ꯁꯤꯒꯤꯁꯤꯅꯤꯀꯣ ꯑꯩꯅ share ꯇꯧꯅꯤꯡꯕꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ notice periodꯀꯤ ꯋꯥꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯂꯥꯁ ꯑꯣꯏꯅ ꯑꯩꯒꯤ farewell ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯔꯤ speech ꯄꯤꯕ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯁꯦ ꯑꯃ ꯑꯅꯤ ꯂꯩꯔꯦꯀꯣ ꯑꯗꯩꯗꯤ ꯑꯃꯁꯨ ꯑꯩ ꯂꯤꯖꯒꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ thank you ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯀꯩꯝꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯨꯗ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯄ ꯃꯔꯛꯁꯤꯗꯅꯦꯀꯣ ꯅꯨꯄꯤ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯖꯗꯕ ꯀꯃꯦꯟ ꯈꯔ ꯄꯤꯔꯛꯄ ꯑꯗ ꯃꯥꯅ ꯄꯤꯔꯛꯏꯕ ꯀꯃꯦꯟꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯑꯩꯁꯦ ꯃꯤꯌꯥꯝꯗꯒꯤ sympathy gain ꯇꯧꯅꯕꯅꯦꯒꯤ ꯇꯥꯏꯞꯇ ꯉꯁꯥꯏꯒꯤ ꯏꯔꯛꯑꯦꯕ ꯑꯗꯨꯒ मासु मपान थबक तौरीने मखोइसु ऑफिस की अदु थेंगनरी ngakतने खोतने हाइरेबको अदा मसामकसे मसागी ममिंग से लोटलगा अतोप यूजर आईडी ममिंग द थम्मगा कमेंट पिरकपन नुपीनेबा अदुगा ख्वाइदगी नोकनिंगिसु अमु कैदौगे हाइबा कांदना अदु यामना नुंसीदना अदु यामना हेडना फील तौरबा कमेंट पिरअबको आइंगोंदा ngसागी यूट्यूब सिदना अदुगा मागी असेंगमा ममिंग सिदना सिनरगा मासे इंस्टाग्राम दा आइंगोंदा फॉलो तौरगा लेरमिबा just irony do yengobako aise stock ti tongning aina kaidawrige se Instagram da adana follow tawraga di yengibako aduga YouTube tana mai maming asengba do thamdrabane amu adumaina tawbane aduga ma masa magse YouTube channel amaga su hangaga amka chattabadune mai channel se ada mana tawrise aina sida awai akhum tawnaraga leidana ko adai mai maminga lawrak taradi ngasagi adudagi mado sizina hawraga magi growth laini gaina khanbagu ni khangde adugumba kainoma सानबो ओरमगनीबा माइंड गेम को अदुगुम्बा माइंड गेम सानबीबो ओइतारदि आई नंगी नमिंगदो आई स्वाइदा डिस्क्लोज सुंतौ तौरोय अदुगा आई नंगोंदा फ्री की कंटेंट सुंपी पिथोओय को अदुगा योर नेम इज सेफ विथ मी आई अदुगुम्बा अदुग यामना लो ओइना नंग खनागदौसु नते को अदुना मयाम मरक्ता तोंगान ताबा अमा दुम यावनी तो ते यावरे यादे को अदुना वारी से अदुगुम्बा सुमाम अतोपा वारी नुंगाइबा याम लेरि को अदुना आई वारी मयाम से इलिनबा मयाम अमसु पाइलअप तौरगा लेरबने औना मतंगी वीडियो दा अमु थेंगनरसे ngasiगी वीडियो सिदि सावai matang da losinjarage aduga somsomgi khangna chanaba somsomgi icha ko friend Parul University da tambal leiragadi comments oidamaki pibiramo so see you soon guys in another video have a warm and a beautiful day bye bye